ipa ipuna khongjai haina khalamba khunchai na khanba kangbu duni muisu kandeba yade haira kansida Manipur CSOs mayam singsina kokomi amuko FOCS aduga rambaina akoibu mamang chahida akoi imfalda yasinaba pura kansida kuki singna thado kangbu thado gi luchingba ama Assamda hatpirame adugi mathak sei sida handak ki kuki gi khwaidagi stronghold hai tare kuki gi jaga sei sida thado gi pastor thado gi oinadi church se ama khatang lebani thado Baptist Association TBA haibasini sei sida thado gi khwaidagi mamantang raba thado gi ahan Santi yam pamjaba idea Manipur da thajaba thado gi akhoi gi pastor mayam singse handaki May tang tra humdagi ambush toduna kuki gi stronghold da tora kansida akhoi thado singse amuka dosa ta ki bani irang thok pathat May lakpa matam dudagi akhoi thado mayam singse victim ama oina dum lei kuki ga khandok pangamdabagi akhoi se adum dosa taraga dum lai togodobu mayam singse self defense da or upai leite badagi nampu da willingly or unwillingly kuki gi da changshel akan je yaw ba yam leitarabasu ena ngasi thamjaning ba point di hoje kuki haiba level thet pa mi singse naga gi jaga da su chat pangamdre meite gi jaga da su chat pangamdre moi gi jaga se clearly define oikre karai de gi karai fau no haibe se koi uraga yengaga yaraba potne adoi taredi moina occupy tawsinba jaga se sida akoina kari tawba tai akoina reclaim tawba tai we have to reclaim back those territories or areas in the state of Manipur occupied by Kuki extremism Kuki terrorist kangbu na aggression da low hi ba mayam sing se akoi reclaim tawba mathau tai dugi namak tu da kari tawba tai akoi pundaba yade akoi punba mathau tare ai loisinba rom da lak chage maruoina hojik thado impi Manipur na akoi na haijaba point ama lei NRC soidana tobi se aduga adu matungda census to se yae ke sukai de adubu adugi mathak se sida at the same time illegal immigrants se adu matungda so adum lakpa yabra chahi tara kunthra matungda so adum illegal immigrants sing do Manipur machani haina adum lakpa yabra akoi pambra adu pamdraba tarabadi akoi na thamjaning ba point di Chin Hills Burma di adum nahak leitana adum irang leibani na mi adum lakpa tara di fencing adu oda so phasna khaam dabani na Indian system se hetang mong ta dabani na hojik ki oina di adu akoi kai do batai thado impi Manipur na koi na request tamjaning ba point se Manipur da Chin Hills dagi adum mi thokpa refugee oiro atei oiro adum thokpa kangbu sing se adum Manipur la kan sida scheduled tribe status go adum phangba tarabadi by virtue da moidi Indian citizen tare Manipur citizen tare scheduled tribe bu kamaina certificate bu obtain to gibra haiba se Manipur sakana phajana thambi ba pot su procedure su leiba su nattaba gi maram oiduna purgi macha sing maruoina community leader imai passing aduga youth sing media sing amasung ekai khum nazari ba 14 CSOs kangai pak gi mapu sing dom dagi pumnamak ekai khum na ba uchari thado impi Manipur gi behalf ta represent over Sibu. It's a proud privilege for me asigi thoram no NRC update no census campaign release sida thado gi mihut amo inai yaw bese ei yamna chauthok ningai ama oi asi khoi tin na base zati amagi against the tin na ba na chade or dharma amagi against the khoi tin na ba na chade or kanagumba mi amagi personal gi against the tin na ba pot na chade akhoi na ipa ipuna thambiramba Manipur asengba Manipur bu defend tawningai gi damakta hanna dagi adum leiba mahiron dagi adum leiminarakpa asengba Manipur bu defend tawningai gi damakta akhoi tinaba pot ni aduga tunggi haitare future da Manipur bu
ꯄꯥꯜꯂꯝꯕ ꯃꯅꯤꯄꯨꯔꯒꯤ indigenous peoples ꯌꯦꯜꯍꯧꯃꯤ ꯃꯌꯥꯝꯁꯤꯡꯕꯨ ꯀꯃꯥꯏꯅ way forwardꯗ in the coming years ꯆꯍꯤ 30, 40, 50, 100 ꯁꯥꯡꯅ ꯂꯥꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ future generationꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯌꯥꯕꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯁꯤꯗ ꯉꯁꯤ ꯇꯤꯟꯅꯕ ꯄꯣꯠ ꯑꯃꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ NRC ꯍꯥꯏꯕꯁꯦ just ꯁꯔꯀꯥꯔ ꯑꯃꯒꯤ ꯊꯕꯛ ꯄꯣꯠꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯔꯣꯏꯁꯦ NRC ꯍꯥꯏꯕꯁꯦ National Register of Citizens ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯑꯃꯔꯛ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯞꯗꯦꯠ ꯇꯧꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯉꯁꯤ ꯃꯔꯨꯑꯣꯏꯅ ꯆꯤꯡꯗ ꯂꯩꯕꯤꯔꯤꯕ ꯊꯥꯗꯧꯒꯤ ꯐꯨꯔꯨꯞ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯐꯨꯔꯨꯞ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯙꯔꯃ ꯆꯠꯄ ꯃꯤꯁꯤꯡꯗ ꯑꯩꯅ ꯑꯦꯄꯤꯜ ꯇꯧꯖꯅꯤꯡꯕ ꯑꯃ ꯂꯩ NRC ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯒꯤ ꯑꯦꯒꯦꯟꯁꯁꯨ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ spiritually ꯄ꯭ꯔꯚꯨ ꯖꯦꯁꯨꯕꯨ ꯄꯣꯛꯄꯅꯤ ꯁꯤꯒꯤ spiritually ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯥ ꯅꯨꯄꯤ ꯁꯣꯛꯇꯅ ꯀꯃꯥꯏꯅ ꯑꯉꯥꯡ ꯄꯣꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯗꯤꯕꯦꯠ ꯇꯧꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯕꯁꯨ spiritually ꯑꯩꯈꯣꯏꯒꯤ ꯗꯃꯛꯇ ꯄ꯭ꯔꯚꯨ ꯖꯦꯁꯨꯕꯨ ꯄꯣꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ 6 BC ꯑꯗꯨꯋꯥꯏꯗꯨꯗ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯄꯣꯛꯄꯒꯤ ꯃꯇꯝꯗꯨꯗ ꯕꯥꯏꯕꯜꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ Emperor Kaiser Augustusꯒꯤ ꯃꯇꯝꯗꯨꯗ ꯄ꯭ꯔꯚꯨ ꯖꯦꯁꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯦꯔꯤꯒ ꯖꯣꯁꯦꯐꯅꯁꯨ ꯒꯂꯤꯂꯤꯗꯒꯤ ꯆꯠꯂꯛꯑꯒ ꯀꯩꯅꯣꯗ ꯕꯦꯊꯂꯦꯍꯦꯝꯗ ꯆꯠꯂꯛꯑꯀꯥꯟꯁꯤꯗ ꯄ꯭ꯔꯚꯨ ꯖꯦꯁꯨꯕꯨ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯒ ꯆꯠꯂꯝꯕꯅꯦ ꯃꯇꯝꯗꯨꯗ ꯌꯥꯝ ꯊꯤꯅ ꯋꯥꯔꯝꯒꯅꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯨ ꯋꯥꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯄ꯭ꯔꯚꯨ ꯖꯦꯁꯨ ꯈ꯭ꯔꯥꯏꯁ ꯑꯃꯕꯨ ꯃꯄꯥꯃꯛꯕꯨ ꯗꯦꯕꯤꯠꯅꯤ ꯍꯥꯏꯅ ꯁꯦꯟꯁꯁ ꯇꯧꯔꯒ NRCꯒ ꯇꯧꯔꯒ ꯆꯜꯂꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯟꯆꯥꯅꯤ ꯍꯥꯏꯇꯥꯔꯗꯤ 1951 1961 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯇꯥꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯨꯗ ꯃꯤꯇꯣꯞ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯪꯉꯤꯕ ꯃꯤꯇꯣꯞꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯥꯏꯟꯅꯁꯨ ꯌꯥꯗꯦ ꯃꯅꯤꯄꯨꯔꯗ ꯑꯥꯏꯟꯅꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯒ ꯃꯤꯇꯣꯞ ꯍꯥꯏꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯍꯥꯏꯕꯁꯦ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯆꯤꯡꯗꯩ ꯂꯩꯕꯤꯔꯤꯕ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯣ ꯑꯣꯔ ꯊꯥꯗꯧꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔో NRC ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯚ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯆꯍꯤ 3 ꯈꯨꯟꯗꯥꯛꯄꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯌꯥꯠꯂꯛꯑꯒ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯦꯞꯇꯨ ꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯄ꯭ꯔꯦꯖꯦꯟ ꯃꯅꯤꯄꯨꯔ ꯇꯦꯔꯤꯇꯣꯔꯤꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯏꯃꯥꯔꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯜꯇꯤ ꯑꯦꯊꯅꯤꯛ ꯁ꯭ꯇꯦꯠꯅꯤ ꯖꯥꯇꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝꯅꯤ ꯀꯨꯀꯤ ꯅꯥꯒꯥꯒ ꯃꯩꯇꯩ ꯃꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯇꯥꯕꯒꯤ ꯂꯝ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯖꯥꯇꯤ ꯃꯌꯥꯝ ꯂꯩ ꯀꯨꯀꯤ ꯅꯥꯒꯥꯒ ꯃꯩꯇꯩꯒꯤ ꯂꯝ ꯅꯠꯇꯦ ꯇ꯭ꯔꯥꯏ ꯑꯦꯊꯅꯤꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯖꯥꯇꯤ ꯌꯥꯝꯅ ꯄꯨꯜꯂꯤꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯊꯥꯗꯧ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦ 1881 ꯁꯦꯟꯁꯁꯇꯒꯤ ꯏꯟꯗꯤꯌꯥꯗ ꯕ꯭ꯔꯤꯇꯤꯁꯅ ꯑꯍꯥꯟꯕ ꯁꯦꯟꯁꯁ ꯃꯤꯒꯤ ꯃꯀꯣꯛ ꯃꯁꯤꯡ ꯊꯤꯕ ꯃꯇꯝꯁꯤꯗ 1881ꯗꯒꯤꯅꯤ ꯑꯣꯖꯥ ꯖꯨꯒꯦꯟꯗ꯭ꯔꯣꯅꯁꯨ ꯍꯣꯏ ꯍꯦꯟꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕꯅꯤ ꯑꯗꯨꯗꯒꯤ ꯊꯥꯗꯧ ꯍꯥꯏꯕꯁꯦ ꯇꯣꯉꯥꯟꯅ ꯊꯥꯗꯧꯅꯤ ꯍꯥꯏꯅ 1881ꯗꯒꯤ ꯁꯦꯟꯁꯁ ꯈꯨꯗꯤꯡꯃꯛꯇ 2011 ꯐꯥꯎꯕ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯖꯥꯇꯤꯒꯤ ꯐꯨꯔꯨꯞ ꯁꯤꯗ ꯊꯥꯗꯧ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯖꯔꯕ ꯅꯦꯛꯁ ꯇꯨ ꯃꯩꯇꯩ ꯁꯦꯀꯦꯟ ꯂꯥꯔꯖꯦꯁꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩ ꯇꯧꯕꯇꯕꯨ ꯃꯔꯛꯁꯤꯗ ꯊꯥꯗꯧ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯍꯧꯖꯤꯛ ꯃꯥꯡꯈ꯭ꯔꯦꯕ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯊꯥꯗꯧ ꯍꯥꯏꯕꯁꯦ ꯂꯝꯖꯊꯥꯡꯒ ꯊꯥꯗꯧ ꯅꯨꯄꯤꯒ ꯃꯤ 1 2 ꯈꯛꯇꯪꯅꯦ
มวยเซมีเลยเตะให้เนี่ยสุดท้ายอดุกีฟิฟัมสิดาลูระว่าตันจาเสียสิดาคุยยาวสิลักเร่ขอจิยามนั่นเลยดีบ่ท่าดูกีพี่ท่าดูกีลอนท่าดูกีคัสตอมคัลเจอร์ทรดิชันมายามสิงเซคุกกี้นะมาปานได้ยี่ไลบ่คุกกี้นะท่าดูบุคุกกี้นี่ให้เนี่ยคุยมันนำเสลากามันนิปูดาhomeland separate adu ada talaga anti manipur da wa to raga thadogi property mayam sing se season na raga moise kukini haina to ra kan se da 2003 da moise schedule tribe ama oina chan grabani na pasing yam drabasu no mei khulai laisang loi namak season na ra kan se da thadogi population se mutlabagum ne esona chanbi du na mitop mayam khandok na nabagi damakta hoi hana dagi emsu ate gi level da leita rabasu maruina 2019 adudagi kokomi ga UNC na luching akan sida honorable prime minister dagi akoi mitop khandok na nabagi dabagta nagagi apex body aduga maruina manipur CSOs dagi meitei gi marak dagi CSOs haitare kokomi na mitop khandok na nabagi dabag sida akoiตัวบิวให้รักการสิดามันพูดสักการตักเสละการสิดาถ้าดูน่ะสู้สรุปยาระก็ดุมไหลตัวก็ดูมาตำดูดาถ้าดูน่ะ NRC ยาระการสิดาไม่ได้มีจังนักมีจังคุกกี้ดาเอตเทคตัวสิเลยให้นะคอยสามักสุกันนะคุกกี้สิงนะตาละก็ดุมเลยหิบปอดมันนี่ตัวก็ดูอจุมบดีดุมลักกันนี่อารันบดี anytime ดุมมุดกันนี่บ่ดูถ้าดูน่ะคอยในป้ายพูดทำบิรัมบะมณีปูร์บูถ้าดูนี่ให้นะมณีปูร์มาจ้ามันนี่ให้นะมณีปูร์กันเดบยาเดให้นะคอยนะให้รักกันสิดาหานะให้รักกันหลักปตารบสูมาลองมาเตกอามาซีสิดาถ้าดูกีคุณถ้าดูกีมีมายามสิงเสนากากขัดนะหันบะไม่เตกขัดนะหันบะอัตเตยลอยนะมาคนไล่มาโอยนะสิจินนะบะกีมาราโมยดูนะคอยนะให้เขาบังคับเดบกีไอโซนนะจานบิดูนะฮอจิกคอยนะหามายามโทษละกันสิดาถ้าดูให้ไปเสียสิ่งลำดักปกปนิสิ่งลำดักสิ่งก็ดูปนิไม่ใช่นาคา or any community สิ่งก็ถ้าดูเสีย peacefully coexist ก็ดูปนิให้ไปเสียคอยนะ responsibility อามาคอยดัก conviction อามาตาบดักคอยมายามสิ่งเสียจงโทษรักกันหลักปนิอะดูกี intention ดูมันนี่ผู้เสียสอสมายามนะยิงบิดูนะมวยสเกยมานาร์ตาร์บัสูพีมานาร์ตาร์บัสูคุณมันตาร์บัสูถ้าดูให้ไปเสียอีป้ายพูนคงใจให้นะขันลำบากคนใจนะขันบักกังบูดุนี้มวยสุกันเดบยาเดให้รักกันสิดามันนี่ผู้ CSOs มายามสิงสินะโกโกมีอามุโก FOCS อดุการามไปนะคอยบูมามังจะฮิดคอยอิมฟัลดายาสินะบัปูรักกันสิดาคุกี้สิงนะท่าดูกังบูท่าดูกิลุจิงบะอามาอาสามดาฮัดพิรามะอดุกิมาทักเสียสิดาฮันดักกิคุกี้กิควายเด็ก strong hold ให้ตาเร่คุกี้กิจักรเสียสิดาท่าดูกีพาสเตอร์ท่าดูกีโอยนาดีเจิดเสอามาขัดตั้งเลวันนี้ท่าดูบัพติสแอสโซเชชัน DBA ไอ้เบสนี้สิดาท่าดูกีควายเด็กมันตั้งระบะท่าดูกีอาหารสันติยามปั๊มจะว่าไอเดียมันพูดท่าจะว่าท่าดูกีแต่คุยกีพาสเตอร์มายามสิงเสฮันดักกีไม่ต่างตราหุมเด็กแอมบูสตัวดูนะคุกี้กีสตรองโฮลด์ตัวรักกันสิดาแต่คุยท่าดูสิงเสมุกกระโดดสาตากีเป็นนี่ยังทบประทัดไม่หลักพระมาตำดูดกี้คอยท่าดงมายามสิงเส victim อโมยนะดุมเลยคุกี้กับขันดกปังกำดับกี้คอยเสียดุมตัวสาตาระก็ดุมไหลตัวก็ดูบุมายามสิงเส self defense ละ or อุปายเลยจะบัดกี้นำพูด willingly or unwillingly คุกี้the จังเสละการจะยาวไปยามเลยตาระบัสูหนึ่งสิ่งทำจะหนึ่งแบบ point ดีเพราะฉะนั้นคุกี้ให้ว่า level เทปมีสิงเสนาคากิจการเดสุดจัดปังกำเดรไม่เตกิจการเดสุดจัดปังกำเดรมวยกิจการเส clearly define โอ้ยครับใครเด็กใครฟ้าวโน่ให้ไปเสียคุยอูรักยิงอะก็ยาระบบปดเนี่ยอะโดยแต่ละดีมวยน่ะ occupy ตัวสินบ่จักรสีสิดาอะคุยน่ะกรีตัวบัตายคุยน่ะ reclaim ตัวบัตาย we have to reclaim back those territories or areas in the state of Manipur occupied by Kuki extremism Kuki terrorist กังบูน่ะ aggression da low hi ma mayam sing se khoi reclaim to ba ma tho tai du ki namak to da kari to ba tai khoi
ꯑꯩꯈꯣꯏ ꯄꯨꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯨꯟꯕ ꯃꯊꯧ ꯇꯥꯔꯦ ꯑꯩ ꯂꯣꯏꯁꯤꯟꯕꯔꯣꯝꯗ ꯂꯥꯛꯆꯒꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯊꯥꯗꯣꯛ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯄꯣꯏꯟ ꯑꯃ ꯂꯩ NRC ꯁꯣꯏꯗꯅ ꯇꯧꯕꯤꯁꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯁꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ at the same time illegal immigrantꯁꯦ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯆꯍꯤ 10-20 ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ illegal immigrantꯁꯤꯡꯗꯨ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯥꯝꯕ꯭ꯔꯥ ꯑꯗꯨ ꯄꯥꯝꯗ꯭ꯔꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯆꯤꯟ ꯍꯤꯜꯁ ꯕꯔꯃꯥꯗꯤ ꯑꯗꯨꯝ ꯅꯍꯥꯛ ꯂꯩꯇꯅ ꯑꯗꯨꯝ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯃꯤ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯔꯗꯤ ꯐꯦꯟꯁꯤꯡ ꯑꯗꯨ ꯑꯗꯥꯁꯨ ꯐꯖꯅ ꯈꯥꯛꯑꯝꯗꯕꯅꯤꯅ ꯏꯟꯗꯤꯌꯟ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯊꯥꯗꯣꯛ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯁꯦ ꯃꯅꯤꯄꯨꯔꯗ ꯆꯤꯟ ꯍꯤꯜꯁꯗꯒꯤ ꯑꯗꯨꯝ ꯃꯤ ꯊꯣꯛꯄ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯣ ꯑꯇꯩ ꯑꯣꯏꯔꯣ ꯑꯗꯨꯝ ꯊꯣꯛꯄ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯂꯥꯛꯑꯀꯥꯟꯁꯤꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁꯕꯨ ꯑꯗꯨꯝ ꯐꯪꯕ ꯇꯥꯔꯕꯗꯤ ꯕꯥꯏ ꯚꯔꯆꯨꯗ ꯃꯣꯏꯗꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯇꯥꯔꯦ ꯃꯅꯤꯄꯨꯔ ꯁꯤꯇꯤꯖꯟ ꯇꯥꯔꯦ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯕꯨ ꯀꯃꯥꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯕꯨ ꯑꯣꯕꯇꯦꯟ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯐꯖꯅ ꯊꯝꯕꯤꯕ ꯄꯣꯠꯁꯨ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯨ ꯂꯩꯕꯁꯨ ꯅꯠꯇꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯂꯣꯟꯁꯨ ꯂꯩꯖꯗꯦ ꯃꯁꯥꯒꯤ ꯐꯤ ꯃꯁꯥꯒꯤ ꯀꯜꯆꯔ ꯀꯁꯇꯝ ꯂꯩꯇꯕꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤꯁꯨ ꯂꯧꯊꯣꯛꯇ꯭ꯔꯕ ꯇꯥꯔꯕꯗꯤ NRC ꯑꯞꯗꯦꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯪꯉꯛꯑꯀꯥꯟꯁꯤꯗ ꯑꯗꯨꯝ ꯃꯣꯏꯗꯤ ꯃꯦꯅꯤꯄꯨꯂꯦꯁꯟ ꯇꯦꯛꯇꯤꯛ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯍꯩꯕꯅꯤꯅ ꯃꯣꯏ ꯑꯗꯨꯝ ꯆꯪꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯧꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯤꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛ ꯏꯟꯄꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯝꯖꯅꯤꯡꯉꯤ ꯂꯥꯁꯂꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯨꯜꯂꯤꯕ ꯃꯦꯁꯦꯖꯗꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯌꯦ NRC ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯟꯁꯁ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯚꯦꯔꯤ ꯀ꯭ꯂꯤꯌꯔ ꯃꯦꯁꯦꯖꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯣꯂꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯅꯤ ꯍꯥꯏꯖꯅꯤꯡꯗꯕ ꯃꯤꯁꯤꯡꯗꯨ ꯃꯅꯤꯄꯨꯔꯒꯤ ꯐꯦꯛ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕꯒꯤ ꯑꯩꯈꯣꯏ ꯈꯟꯕ ꯇꯥꯏ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯨꯗ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯆꯤꯡꯗ ꯂꯩꯕ ꯇꯝꯗ ꯂꯩꯕ ꯑꯦꯅꯤꯋꯦꯌꯔ ꯊꯥꯗꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁ꯭ꯇꯦꯇꯁ ꯀꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔꯗꯤ ꯁꯨꯛꯀꯥꯏ ꯀꯥꯏꯔꯣꯏꯗꯧꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯗꯧꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯤꯇꯣꯞ ꯍꯥꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯁꯣꯜቭ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨꯒꯤꯗꯃꯛꯇ NRCꯁꯦ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ NRCꯁꯦ ꯆꯤꯡꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯑꯦꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅ NRCꯁꯦ ꯃꯅꯤꯄꯨꯔ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯕ ꯃꯊꯧ ꯇꯥꯏ NRCꯁꯦ ꯃꯩꯇꯩꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯥꯒꯥꯒꯤꯗꯃꯛ ꯅꯠꯇꯦ ꯊꯥꯗꯧꯒꯤꯗꯃꯛ ꯅꯠꯇꯦ ꯀꯅꯥꯃꯠꯇꯒꯤꯗꯃꯛ ꯅꯠꯇꯦ ꯑꯩꯈꯣই ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯒꯦ ꯑꯔꯣꯏꯕꯗ ngasi tinbiriba mayamsingse non-violence resolution aduga peaceful coexistence adumain toduna unity integrity ama oina khoi wak tominase manipur ki damakta khoi left vida adum wak tominaba mathau tai adugi damakta thado impi manipur khoi adum leijai pumnamak bu thagat chari long live manipur tagasari